ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯂꯤꯕ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯜ ꯏꯅꯥꯎ ꯏꯄꯥ ꯏꯄꯜ ꯑꯍꯜ ꯂꯃꯟ ꯈ꯭ꯋꯥꯏꯈꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯂꯅꯥꯏ ꯃꯤꯇꯤꯡ ꯑꯃꯗ ꯈꯟꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯗꯤꯑꯣ ꯃꯆꯦꯠ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯂꯥꯛꯑꯒ ꯑꯩꯍꯥꯛ ꯁꯦꯡꯗꯣꯛꯍꯟꯕꯤꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛꯀ ꯁꯦꯡꯗꯣꯛꯍꯟꯕꯤꯈ꯭ꯔꯦ ꯑꯗꯨꯗꯁꯨ ꯂꯥꯜꯂꯦ ꯍꯥꯏꯖꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯀꯩꯊꯦꯜꯒꯤ ꯏꯃꯥ ꯈꯔ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯁꯦꯡꯗꯣꯛꯑꯣ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯏꯃꯥꯁꯤꯡ ꯂꯥꯛꯑꯝꯕꯁꯤꯗꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯇꯗꯅ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 3ꯗ ꯌꯥꯝꯕꯦꯝ ꯂꯥꯕꯒ ꯑꯩꯒ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯃ ꯍꯟꯗꯛꯀꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12ꯒ 14ꯒꯤ ꯂꯣꯏꯅꯕꯗ ꯑꯃꯨꯛ ꯚꯥꯏꯔꯦꯜ ꯑꯃꯨꯛ ꯑꯣꯏꯔꯛꯑꯦ ꯍꯥꯏꯔꯤꯕ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯕꯦꯝ ꯂꯥꯕꯒ ꯑꯩꯒ ꯂꯅꯥꯏ ꯑꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨꯃꯥꯏꯅ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯉꯁꯤꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯖꯔꯦ ꯁꯤꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕꯤꯔꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯏꯙꯧ ꯄꯨꯔꯦꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯅ ꯌꯨꯕꯔꯥꯖ ꯕꯤꯔꯀꯦꯟꯗ꯭ꯔꯖꯤꯠ ꯑꯊꯧꯕꯁꯤꯅ ꯐꯝꯕꯤꯔꯝꯕ ꯆꯧꯀ꯭ꯔꯤ ꯑꯃ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯣꯏꯅ ꯐꯝꯃꯦꯟꯗ ꯈꯤꯜꯂꯒ ꯅꯨꯡꯇꯤꯒꯤ ꯗꯨꯛ ꯃꯩꯔꯥ ꯀꯠꯂꯒ ꯂꯥꯠꯆꯩ ꯍꯥꯏꯔꯤꯕ ꯏꯇꯤꯍꯥꯁꯀ ꯁꯥꯒꯣꯟꯅꯔꯕ ꯂꯩꯕꯥꯛꯀꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯥꯔꯇꯤꯐꯦꯛ ꯑꯁꯦ ꯊꯨꯒꯥꯏꯕꯤꯔꯝꯕꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯁꯥꯟꯇꯤꯕꯂꯥ ꯀꯧꯖꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏ 14 ꯁꯤꯒꯤ ꯃꯩꯔꯥꯁꯤꯒꯤ ꯀꯟꯚꯦꯅꯔ ꯑꯣꯏꯖꯩ ꯑꯩꯍꯥꯛ ꯉꯔꯥꯡ ꯃꯤꯇꯤꯡꯁꯤꯗ ꯌꯥꯎꯖꯩ ꯃꯤꯇꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯇꯧꯏ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯏꯅꯥꯎ ꯀꯨꯏꯅꯕꯇꯤꯗꯁꯨ ꯁꯦꯡꯗꯣꯛꯆꯈꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯃꯧ ꯋꯥꯔꯛꯄꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯋꯥꯔꯛꯆꯒꯦ ꯃꯥꯅ ꯋꯥꯔꯛꯄꯁꯤꯗ ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯃꯈꯥ ꯇꯥꯕꯗꯣ ꯑꯗꯨꯝ ꯈꯟꯅꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯁꯦꯡꯗꯣꯛꯆꯔꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯈꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯕ ꯊꯧꯗꯣꯛ ꯍꯥꯏꯒꯗ꯭ꯔꯥ 3 ꯗꯤꯁꯦꯝꯕꯔꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯃ 3 ꯑꯣꯛꯇꯣꯕꯔꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯃ ꯗꯤꯁꯦꯝꯕꯔ 13-14ꯒꯤ ꯂꯣꯟꯅꯕꯗ ꯑꯃꯨꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯏꯁꯦ ꯁꯩꯁꯤꯗ ꯀꯟꯅ ꯂꯤꯂꯥ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛꯁꯦ ꯊꯤꯒꯠꯅꯤꯡꯉꯤ ꯑꯩꯈꯣꯏ ꯊꯤꯒꯠꯃꯤꯟꯅꯁꯤꯁꯨ ꯀꯨꯏꯅꯕꯗꯤꯗ ꯑꯩꯅ ꯊꯝꯖꯈꯤ ꯊꯤꯒꯠꯃꯤꯟꯅꯔꯒ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯑꯣꯡꯗ ꯆꯩꯅ ꯀꯛ ꯇꯤꯟꯗꯅ ꯈꯨꯟ ꯉꯥꯛꯏꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯁꯥꯎꯕ ꯃꯩ ꯍꯧꯍꯟꯗꯅ ꯇꯧꯍꯜꯂꯤꯕꯁꯦ ꯃꯁꯤ ꯊꯣꯛꯇꯅꯤꯡꯉꯥꯏ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯤꯡꯉꯥꯏꯒꯤ ꯊꯤꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯊꯝꯖꯈꯤꯕꯅꯤ ꯑꯗꯣ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯤꯒꯠꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯅ ꯁꯤꯒꯨꯝꯕ ꯂꯩꯕꯥꯛ ꯀꯥꯏꯅꯕ ꯇꯧꯔꯛꯏꯕ ꯁꯤꯒꯨꯝꯕ ꯃꯤꯁꯛꯁꯤꯕꯨ ꯄꯨꯡ 9ꯒꯤ ꯃꯅꯨꯡꯗ ꯊꯤꯒꯠꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯅ ꯊꯤꯒꯠꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯂꯣꯠ ꯑꯁꯤ ꯁꯔꯀꯥꯔꯅ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯧꯒꯅꯤ ꯍꯥꯏꯗꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯃꯔꯥꯟꯒꯤ ꯊꯣꯛꯄꯗꯤ ꯂꯥꯜꯂꯦ ꯍꯥꯏꯔꯤ ꯑꯣꯀꯦ ꯌꯥꯏ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣꯕ ꯆꯛ ꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯩꯁꯥ ꯄꯤꯔꯤꯁꯦ ꯂꯩꯀꯥꯏꯁꯤꯗ ꯃꯩꯁꯥ ꯄꯤꯔꯦ ꯍꯥꯏꯕ ꯉꯁꯤ ꯑꯉꯥꯡ ꯑꯃꯁꯨ ꯁꯣꯛꯏ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯍꯣꯏ ꯏꯆꯥꯁꯤꯡꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯩꯋꯥꯗꯨꯅꯅꯤ ꯃꯣꯏ ꯇꯧꯔꯝꯃꯤꯁꯦ ꯃꯣꯏꯗ ꯑꯩꯈꯣꯏ ꯁꯥꯎꯅꯤꯡꯗꯦ ꯁꯥꯎꯅꯤꯡꯉꯤꯗꯤ ꯉꯁꯥꯏꯒꯤ ꯃꯤꯁꯛ ꯑꯃ ꯁꯥꯟꯅꯄꯣꯠꯇꯧꯅ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯇꯅ ꯃꯤꯕꯨ ꯂꯥꯟ ꯑꯣꯏꯍꯜꯂꯤꯕꯁꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯜꯂꯤ 24 ꯑꯋꯥꯔꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔꯅ ꯃꯔꯥꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯄꯨꯊꯣꯛꯄꯤꯌꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯠꯊꯣꯛꯄꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯀꯟꯕ ꯀꯩꯅꯣ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯟꯅꯖꯔꯤ